Awang Nongpok State Sing Santi gi lambi da purak na ba wahaina haibagi mahutta thabak na utpa oina karigumba amata takna rupa tawdana Leimakhong Police Station, Nambol Police Station, Moirang Police Station amadi Wangoi Police Station na kuanba mafam singdagi ngasi Center na Disturbed Area Status lawthokiba khongthang ngasi Manipur Leingak na tarap na oki haina Manipur ki Chief Minister Narendra Fungukre Wafam asing ngasi CM Bangloda pangthokiba paugi mifam amada Chief Minister Narendra Fungukibani paugi mifam aduda Chief Minister Narendra makhatana hai North East India da development khakta natana region nasigi prajamiyam asi center na kayamna lumna lawi haibadu ngasidi amuka hana thabak na utlere mamal yamlaba thawai kaya fauba thaduna matam kayadigi tanduna laklaba inner line permit ILP Yamna thazadaba mongda ikhang khanghongtana piraktuna ngasidi lamdamasigi masing yamjadraba yellow missing kanjanaba ngaglawa mapiri Mainland India ki masing yamlaba miyamna ngasidi Manipur da changlakpa matamda permission yautrabadi changba yahandriba sina ngasidi state asida leizariba furuk macha sing masa masagi identity ngakna thamba ngamjari Adungai puari ki tangka kamada Maharashtra Kulachandra madi ningtam khongjang loi kaya British na Andaman and Nicobar Islands da loi khakiba mafam ama oiriba Mount Harriet pu Mount Manipur haina mingthol pidura Manipur bu recognition pibiba asimak mamal naidraba khudol amani haina lobuyai Masida sunatana Langi Jahas maming freedom fighter Rani Gaidilungi ming pibiba madi athuba matamda service haugadaraba INS Imphal Warship na chingba kaya asi aikhoibu center na kaya gi matik lumna lawi haibadu takpani haina mahakna apen mafongdoke Hauzik state asigi miyam na mayok tariba ising fangdabagi problem asigi matangda paumi sing na hangba wahangi paukom piratuna Chief Minister Narendra hai Ising Haibasi aikhoigi punsini ising yaudana aikhoi hingba ngamloi nong marang kaina tadaba madi umang wamang kokthokpa sina mahausagi khongchakta kaitharaktuna ngasidi turel fawpa kangsilakle maruoina chingi ichilinau singna popi thanabgidamak umang wamang kokthokpa asi lepiu popi thabagi mahutta atai atopa hingnabagi lambi thiminase maduda Leingak nasu angamba mating pangani Handak thokliba ikang ase man-made disaster ni karigumba umang wamang kokpagi thabak ase lefogdrabadi mathangi chahidadi amuka hena luba fibam ama mayoknaba yai haina Chief Minister makhatana fongdoki ana changa iba leiriba singdu phajana noi voluntarily thon birakanda hairiba khone yum sab khotpa ga tawraga thamgudoriba mayam sidaida phajana puthoga thambiyo Marakta Laibigano Hadana, the Karigumba Koina Siputoga, Mayam voluntarily Tamaga, Loina Moigi, Saba Tapaka, the Wodo Koina Humanity Ground, the Koimo would treat Togani, a Tangani Aduga Hayeng, biometric again a single Lorga, Hayeng, Manmargi, Toy Irang Silorakana Makoi, Mayum Lamda, Hanginabagi Madugi, Siasang, Hide Missing Sigako Inagani, with biometric Logani, photograph Logani, Mogi, I card Sangani, High Nursing Musing Dokoi, exercise over Loire. Ako uji moyingi leibham mafam identify disease na consent identify tawre sagat pa yam thuna horgani aduga mising si aduda puthoga thammagani kanagumbi hairiba khonu tawjare exercise da khogi shelter homes da puthoga thambiram dana kanagumgi inkhol da kanagumgi yumda illegally thambiram bataraga di madu simultaneously then also bought illegal migrant or yumbu animakta khogi ekki matung ina logi matung ina khoi punishable loiba madugi makhada mokhoi punish pigani aduna ina it is my earnest appeal to the concerns mainly Haibasi district kharas dali biriba marumpang chininau sing da kona hajening basi khoina muk house to house khoi kanogi inner line permit ki 1961 the base of Wadugi Makhada koi population commission koi assemble ore population commission dugi member hape aduga high division the population commission house to house lakpakanda mu karigumba adugumba du access oiba illegal oiba moina sel kano piramba khoramba thamamba leiragadi madu achoba penalty koigi india gi law gi matung ina moida phangani aduna madu tawbidana ba haidnai mayam dai appeal tawjari ai media gi khutang